ꯃꯌꯥꯡꯁꯤꯗꯤ ꯀꯩꯅꯣꯅꯤ ꯌꯦꯟ ꯃꯁꯥꯅꯦ ꯑꯗꯨꯒ ꯌꯦꯔꯨꯝꯁꯨ ꯍꯥꯞꯆꯤꯜꯂꯦ ꯊꯣꯡꯕ ꯑꯗꯨꯒ ꯃꯈꯣꯡꯒ ꯑꯗꯨꯒ ꯁꯤꯡꯖꯨꯅꯦ ꯁꯤꯡꯖꯨꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯁꯤꯅ ꯑꯂꯨ ꯏꯔꯣꯝꯕꯅꯦ ꯑꯂꯨ ꯏꯔꯣꯝꯕꯁꯦ ꯍꯥꯎꯅꯤꯅ ꯑꯩꯅ ꯑꯂꯨ ꯏꯔꯣꯝꯕꯁꯦ ꯍꯥꯎꯅꯤꯍꯦ ꯁꯤꯗꯤ ꯍꯥꯎꯋꯦ ꯐꯖꯅ ꯀꯣꯕꯤ ꯂꯩꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯞꯄꯅꯦ ꯑꯗꯨꯕꯨꯗꯤ ꯂꯣꯏ ꯄꯤꯁꯟꯈ꯭ꯔꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯆꯥꯅꯤꯄꯥꯟ ꯁꯣꯝ ꯀꯥꯟꯗ ꯂꯥꯟ ꯇꯧꯔꯤ ꯍꯥꯏ ꯍꯥꯎꯔꯦ ꯐꯖꯅ
hết rồi. Spark ng horror sih ya, ang pina especially itong pina nila ko. Ato ma'am, hindi tim tang sa video dong tingnan ko ma'am. Bye bye. Like, subscribe, comment, terus sambil mo. Bye bye.